ꯋꯥꯔꯤꯁꯤ ꯍꯧꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯃꯌꯥꯝꯗ ꯊꯝꯖꯕ ꯋꯥꯐꯝ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡ ꯃꯤꯔꯥ ꯂꯝꯕꯥ ꯋꯥꯔꯤꯁꯤꯕꯨ ꯈꯨꯠ ꯊꯥꯕꯤꯔꯛꯄ ꯄ꯭ꯔꯤꯇꯝ ꯊꯥꯡꯖꯝ ꯋꯥꯔꯤꯁꯤ ꯂꯩꯈꯤꯗ꯭ꯔꯕ ꯅꯠꯇ꯭ꯔꯒ ꯍꯤꯡꯂꯤꯕ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯖꯗꯦ ꯄꯨꯝꯅꯃꯛ ꯑꯏꯕꯒꯤ ꯋꯥꯈꯜꯒꯤ ꯀꯜꯄꯅꯥꯅ ꯁꯥꯒꯠꯆꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯋꯥꯔꯤꯁꯦ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯤꯑꯣꯏ ꯈꯔꯅ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯑꯣꯜꯂꯦ ꯅꯨꯄꯤ ꯃꯆꯥꯗꯣ ꯌꯥꯝ ꯋꯥꯅ ꯈꯥꯡꯂꯦ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯗꯤ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯅꯣꯛꯏ ꯅꯨꯄꯤ ꯑꯃꯒꯤ ꯑꯋꯥꯕ ꯈꯣꯟꯖꯦꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯦ ꯑꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯑꯣꯠꯈꯤꯅꯤ ꯑꯩꯕꯨ ꯍꯥꯠꯇꯣꯛꯄꯤꯔꯣ ꯑꯩ ꯁꯤꯅꯤꯡꯉꯦ ꯑꯩꯕꯨ ꯍꯥꯠꯇꯣꯛꯄꯤꯔꯣ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯦ ꯍꯥꯠꯀꯅꯤ ꯅꯪꯕꯨ ꯍꯥꯠꯀꯅꯤ ꯑꯗꯣ ꯉꯥꯏꯈꯣ ꯄꯨꯡꯖꯥ ꯈꯔꯗꯤ ꯉꯥꯏꯈꯣ ꯃꯁꯤ ꯍꯥꯏꯔꯒ ꯅꯣꯛꯏ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯄꯨꯡꯁꯨ 9 ꯇꯥꯔꯛꯂꯦ ꯃꯃꯥ ꯑꯣꯏꯕꯤꯗꯣ ꯃꯆꯥꯕꯨ ꯉꯥꯏꯔꯝꯕꯅꯤ ꯂꯥꯛꯃꯟꯗ꯭ꯔꯕꯗꯨꯗ ꯃꯆꯥꯅꯨꯄꯤꯗꯣ ꯆꯦꯟ ꯆꯣꯡꯕ ꯇꯧꯔꯝꯂꯅꯤ ꯈꯜꯂꯨꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯆꯍꯤ 14 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯌꯥꯝ ꯋꯥꯅ ꯈꯥꯡꯂꯤ ꯏꯃꯥ ꯅꯆꯥꯒꯤ ꯑꯋꯥꯕꯁꯦ ꯈꯥꯡꯕ ꯋꯥꯔꯤ ꯏꯃꯥ ꯅꯆꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯏꯃꯥ ꯅꯥꯀꯜ ꯑꯃꯗꯅ ꯈꯨꯜꯒꯤ ꯂꯥꯏꯁꯨ ꯍꯔꯥꯎꯕ ꯂꯣꯏꯔꯛꯄ ꯃꯇꯝꯅꯤ ꯂꯥꯏꯀꯣꯜ ꯑꯗꯨ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯇꯧꯔꯛꯏ ꯂꯥꯏ ꯄꯨꯔꯤꯕꯁꯤꯡ ꯑꯗꯣ ꯈꯔꯗꯤ ꯀꯤꯕ ꯍꯧꯔꯛꯏ ꯑꯗꯨꯕꯨ ꯀꯤ ꯍꯥꯏꯗꯨꯅ ꯀꯔꯤꯗꯤ ꯇꯧꯅꯤ ꯇꯟꯖꯥ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯑꯃꯅ ꯂꯩꯐꯥꯎ ꯐꯥꯎꯔꯛꯏ ꯍꯥꯏ ꯄꯥꯔꯤ ꯏꯃꯣꯝꯆꯥ ꯑꯋꯥ ꯃꯩꯁꯥ ꯇꯥꯎ ꯍꯥꯏꯕ ꯂꯩꯔꯦ ꯅꯕꯨꯗꯧ ꯑꯩꯍꯥꯛꯅ ꯀꯟꯕꯗꯤ ꯉꯝꯃꯣꯏꯗꯧꯔꯤ ꯈꯨꯜꯂꯁꯦ ꯑꯁꯤ ꯊꯋꯥꯏꯅ ꯃꯊꯤ ꯐꯣꯡꯒꯗꯧꯔꯤ ꯌꯨꯝꯒꯤ ꯆꯤꯊꯦꯛ ꯃꯔꯤꯗ ꯃꯩꯔꯥ ꯊꯥꯗꯨꯅ ꯃꯩꯔꯥ ꯀꯠꯊꯣꯛꯎ ꯈꯨꯜꯂꯁꯦ ꯀꯟꯕ ꯉꯝꯂꯣꯏ ꯅꯕꯨꯗꯧ ꯑꯩꯍꯥꯛꯅ ꯑꯃꯥꯏꯕꯤꯒꯤ ꯂꯩꯐꯥꯎ ꯑꯗꯨ ꯇꯥꯔꯤꯕ ꯈꯨꯜꯒꯤ ꯃꯤꯆꯝꯁꯤꯡꯗꯨꯗꯤ ꯉꯛꯄꯅ ꯈꯝꯊꯦꯡꯅ ꯉꯛꯈ꯭ꯔꯦ ꯅꯨꯃꯤꯠꯇꯣ ꯍꯧꯈ꯭ꯔꯦ ꯉꯔꯥꯡꯒꯤ ꯑꯃꯥꯏꯕꯤꯒꯤ ꯂꯩꯐꯥꯎ ꯑꯗꯨ ꯇꯥꯔꯨꯕ ꯃꯤꯁꯤꯡꯗꯤ ꯑꯀꯤꯕ ꯐꯥꯎꯕꯁꯨ ꯌꯥꯎꯅꯔꯤ ꯃꯤꯑꯣꯏ ꯈꯔꯗꯤ ꯀꯗꯥꯏꯗꯒꯤ ꯂꯥꯏꯅꯣ ꯃꯤ ꯐꯥꯎ ꯂꯩꯐꯝ ꯂꯩꯇ꯭ꯔꯀꯥꯟꯁꯤꯗ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯍꯥꯏꯗꯨꯅ ꯂꯩꯕꯁꯨ ꯌꯥꯎꯅꯔꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯍꯣꯇꯦꯜꯗ ꯆꯥ ꯊꯛꯄꯤ ꯅꯨꯄꯤ ꯈꯔꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤ ꯑꯁ ꯑꯩꯗꯤ ꯉꯔꯥꯡꯒꯤ ꯑꯃꯥꯏꯕꯤꯅ ꯐꯥꯎꯔꯛꯄ ꯂꯩꯐꯥꯎꯗꯣ ꯇꯥꯔꯨꯕꯗꯒꯤ ꯇꯨꯝꯕ ꯐꯥꯎ ꯌꯥꯗ꯭ꯔꯕꯅꯦꯃꯦ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯦ ꯑꯩꯁꯨꯅꯦ ꯀꯤꯕꯗ ꯑꯗꯨꯕꯨ ꯀꯔꯤ ꯂꯩꯐꯥꯎꯅꯣ ꯑꯗꯨꯃꯥꯏꯅ ꯐꯥꯎꯕ ꯖꯒꯥꯕꯨ ꯂꯩꯔꯝꯒꯗ꯭ꯔꯣ ꯑꯗꯨꯅꯦ ꯊꯥꯏꯅꯗꯤ ꯑꯗꯨꯒꯨꯝꯕ ꯂꯩꯐꯥꯎꯗꯤ ꯂꯥꯏꯔꯤ ꯑꯐ ꯅꯨꯡꯉꯥꯏ ꯉꯥꯛꯇꯅꯤ ꯐꯠꯇꯕ ꯂꯥꯏꯗꯤ ꯃꯃꯤꯡ ꯐꯥꯎꯕ ꯇꯥꯔꯛꯇꯦ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯑꯗꯣ ꯏꯆꯦ ꯒꯤꯇꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯁꯤꯔꯝꯃꯦꯅ ꯇꯧꯅꯩꯅꯦ ꯑꯗꯨꯅ ꯀꯗꯥꯏꯗꯒꯤ ꯄꯥꯎ ꯆꯨꯝꯃꯦꯃꯤ ꯅꯣꯏꯕꯣ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯍꯥꯏꯅꯕꯤ ꯃꯐꯝꯗꯣ ꯑꯗꯨꯗ ꯁꯤꯔꯒ ꯂꯩꯔꯝꯃꯦꯌꯦ ꯑꯩꯗꯤ ꯏꯆꯦ ꯒꯤꯇꯥꯒꯤ ꯈꯜꯂꯨꯕꯗ ꯅꯨꯡꯉꯥꯏꯇꯕꯅ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯇꯧꯅꯤ ꯀꯩꯅꯣ ꯃꯥꯗꯤ ꯃꯐꯝꯗꯨꯗ ꯀꯃꯥꯏꯅ ꯆꯠꯂꯒ ꯁꯤꯔꯤꯕ ꯊꯥꯏꯅꯗꯒꯤ ꯃꯤ ꯆꯪꯕ ꯀꯤꯅꯔꯕ ꯃꯐꯝꯅꯤ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯗꯤ ꯑꯃꯥꯏꯕꯤꯅ ꯇꯧꯒꯗꯕ ꯊꯕꯛꯅꯤ ꯑꯣ ꯈꯪꯗ꯭ꯔꯦ ꯈꯨꯜꯁꯦ ꯀꯩꯅꯣꯝ ꯇꯧꯗꯣꯔꯤꯀꯣ ꯃꯑꯣꯡ ꯑꯃꯅꯤ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯁꯣꯏꯗ꯭ꯔꯒ ꯂꯣꯏꯔꯦ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯅꯨꯃꯤꯠꯇꯨꯒꯤ ꯑꯌꯨꯛꯅꯤ ꯐꯤ ꯑꯁꯦꯡꯕ ꯁꯦꯠꯇꯨꯅ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥ ꯏꯕꯨꯡꯉꯣꯒꯤ ꯃꯃꯥꯡꯗ ꯐꯝꯗꯨꯅ ꯏꯄꯥꯒꯤ ꯁꯦꯕꯥ ꯇꯧꯔꯤ ꯂꯥꯡꯂꯦꯟ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯀꯔꯤꯅꯣ ꯑꯃꯁꯨ ꯌꯦꯡꯂꯦ ꯃꯃꯤꯠꯇ ꯎꯔꯦ ꯑꯗꯨꯒ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯦ ꯑꯁ ꯁꯤꯗꯤ ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ ꯃꯇꯧ ꯂꯥꯡꯃꯟ ꯀꯔꯝꯅ ꯇꯧꯔꯤꯕ ꯍꯥꯏꯅ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯌꯧꯔꯛꯑꯦ ꯊꯦꯡꯉꯦ ꯇꯨꯝꯕꯗꯤ ꯌꯥꯗꯦ ꯄꯨꯡꯁꯨ 11 ꯇꯥꯔꯦ ꯖꯒꯠ ꯃꯥꯒꯤ ꯀꯥꯗ ꯐꯝꯗꯨꯅ ꯂꯩ ꯇꯟꯖꯥ ꯑꯗꯨꯗ ꯖꯒꯠꯀꯤ ꯇꯨꯡꯗ ꯃꯤ ꯑꯃꯅ ꯁꯥꯎꯅ ꯆꯠꯈꯤꯕꯒꯤ ꯁꯥꯎꯝ ꯐꯪꯉꯝꯃꯤ ꯖꯒꯠ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯦ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯋꯥꯈꯜꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯈꯟꯗꯣꯛꯏ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯔꯤꯉꯩ ꯑꯃꯨꯛꯁꯨ ꯇꯧꯔꯛꯏ ꯃꯥꯒꯤ ꯇꯨꯡꯗ ꯃꯤ ꯑꯃꯅ ꯁꯥꯎꯅ ꯁꯣꯔ ꯍꯣꯟꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ
Jagat swai lawe makhol du tabda mamai do onthore handaksu kana su leremde angakpane Jagat mamai do amuk onthore handak mukti magi manak nangna musim mu nupi amagi mamai do yam nakna lerembo du bada mihundo swai lawe mamit yaudrebi nupi do nophet tawe aduga Jagat na famliba chair do soro soro singi Jagat ima haiduna laure adubu kana su taramde Jagat do balcony da lakna langki Jagat yeshelle awa chaina khangle thawai du tumin yengduna laikre machi lengda tumin lei Jagat magi kada langlen change aduga langne magi khutta mairi maikhu naiba ma paidun change sum changak pana Jagat bu maira upiri aduga thawai dudi mangkhre Jagat ki family makhoina langlen bu kaurubane numidang matamda makhoi imungi miyoi kharada saum kharadi hana phangkhrabane aduna maram orega langlen bu kaurubane aduga matam ngaiduna leibane Jagat ki kada thawai duna kihan khangan bu tawkhraibaga changakpani langlena Jagat ta posa uma piramlaga langlen chatkhre Jagat wakhal tare aduga ngakna posak adu yengi numito asum haukhre nakan amaromdana tomana ibungo nang kadaidano Santos na khume baba ai mani hoide chaluge tawbane ibungo nangsu ipage pamase kharadi khangna chatnasiko baba nupi thibabu kayam wage laita tawrini adudi aina masillage yaro ko baba luhong mase khara tabthase baba ai thiba chale Santos masi haramaga chatkre mapa tomba karisu haiduna lewe Santos mani gi manakta lai manina da chaugi silaima nangbu aigi tause yengma ngamlibra silaima nang yaudana ai hingba ngamloye silaima Santos atapa khonjel daire mani nangbu magi wakhal kawba tamo nangi na tawse yengba ngamdre manisu tapnaire Santos taibung mapu mabudi aina yamna warawe aigi nungsibibu ithadagi setuna pukriba karigino Santos hayo nang hayo Santos ai silaimabu kawba ngamloye Santos magi marup mani bu themjile aduga amaromdana Jagat madi ngarangi thaudoktu na maram oi numidang yorkani haibada awaba ma oirame somda nakal amadana Rohit mama Pemila ga loinena maiba yaifalani manakta lai maiba yaifalanbana ibema kaidawre nakoine lai sibo ibungo nangse aina ubada nasado kaino khangdaba mana yet padawna tawi hayu tase Pemila tapnaire oja aduni aigi sase kaino khangdaba ma masada itau tawi ibungo hayo nangi oja sida nangi nungai tabado Rohit tapnaire oja aigi mingna Rohit kawe aduga aigi lekaina maning lekaini Rohit ki wadu loidri makha tare yaifalena nangna haise thawai mana mangda kaida adumak tamnare sinatra nangna haise Rohit angakuma difawe haidringi khangamba sida adu mangai Pemila sungai maiba yaifalena makha tare hayu nangna hainingido adum hayu Rohit angakpa khonjelda oja na haikibado yam chume adu kamai tawni haibado amukta haibiyu oja maibana makha tare ibema ibungo se ngasi aiga leiraga kari lei haibado ai yengage Pemila ingangai hoi maidi hairamde adubu chingdi chingne macha sibu
ꯌꯥꯝ ꯂꯨꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯔꯤꯗꯤ ꯍꯥꯏꯅꯤ ꯃꯆꯥꯕꯨ ꯐꯅꯕ ꯌꯦꯡꯕꯤꯔꯤꯅꯤ ꯈꯜꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯣ ꯑꯃꯨꯛ ꯌꯧꯔꯛꯑꯦ꯫ ꯃꯌꯥ ꯃꯥꯒꯤ ꯀꯥꯗ ꯐꯝꯗꯨꯅ ꯂꯩ꯫ ꯁꯨꯝ ꯐꯝꯂꯤꯉꯩꯗ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯔꯤꯡ ꯑꯃꯨꯛ ꯂꯥꯛꯑꯝꯃꯦ꯫ ꯃꯌꯥ ꯀꯣꯜ ꯑꯗꯨ ꯄꯥꯏꯈꯠꯂꯦ ꯑꯗꯨꯒ ꯍꯥꯏꯔꯦ, ꯍꯜꯂꯣ ꯏꯃꯥ, ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯩꯗꯧꯔꯤꯒꯦ? ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯦꯗ, ꯆꯥꯛ ꯆꯥꯔꯨꯕꯩ ꯁꯨꯝ ꯂꯩꯔꯝꯕꯅꯤ, ꯇꯨꯝꯕꯁꯨ ꯉꯜꯂꯤꯅ꯫ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯇꯣꯏꯅꯣ? ꯏꯃꯥ ꯑꯩ ꯇꯥꯡ 15ꯗ ꯂꯥꯛꯀꯅꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯌꯥ ꯃꯥꯒꯤ ꯇꯨꯡꯗ ꯃꯤꯑꯣꯏ ꯑꯃ ꯆꯠꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯑꯦ꯫ ꯃꯌꯥ ꯇꯨꯡꯗꯨ ꯍꯜꯂꯒ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ꯫ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯣ ꯃꯤ ꯑꯃꯅ ꯆꯪꯉꯛꯄꯒꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯇꯣꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯑꯦ꯫ ꯑꯗꯨꯒ ꯊꯣꯡꯗꯣ ꯁꯥꯟꯅꯔꯒ ꯂꯩ꯫ ꯃꯌꯥ ꯃꯤꯍꯨꯜꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯏꯃꯥ ꯑꯩ ꯐꯣꯟ ꯊꯝꯃꯦ꯫ ꯃꯁꯤ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯀꯛꯑꯦ, ꯑꯗꯨꯒ ꯊꯣꯡꯗꯨ ꯇꯞꯅ ꯆꯪꯉꯛꯑꯦ꯫ ꯁꯨꯝ ꯆꯪꯉꯛꯄꯗ ꯃꯌꯥ ꯃꯥꯒꯤ ꯃꯈꯣꯡ ꯑꯗꯣ ꯈꯪꯄꯥꯏ ꯄꯥꯏꯔꯦ, ꯑꯗꯨꯒ ꯃꯌꯥꯕꯨ ꯋꯥꯁꯔꯨꯝꯗ ꯆꯤꯡꯁꯤꯟꯈꯤ꯫ ꯑꯃꯨꯛꯇꯪ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯌꯥꯏꯐꯂꯦꯟ ꯑꯃꯗꯤ ꯔꯣꯍꯤꯠ ꯃꯈꯣꯏ ꯑꯅꯤ ꯂꯥꯏ ꯈꯨꯔꯝꯃꯝꯃꯤ꯫ ꯃꯥꯏꯕ ꯌꯥꯏꯐꯂꯦꯟꯒꯤ ꯃꯅꯥꯗ ꯅꯥꯁꯣꯟ ꯄꯤꯛꯅ ꯍꯥꯏꯔꯦ, ꯑꯩ ꯀꯀꯥꯕꯨ ꯊꯥꯗꯣꯛꯑꯣ, ꯑꯩ ꯀꯀꯥ ꯂꯧꯕ ꯂꯥꯛꯏꯅꯦ꯫ ꯃꯥꯏꯕ ꯌꯥꯏꯐꯂꯦꯟ ꯏꯪꯉꯪꯉꯛꯏ, ꯀꯔꯤꯅꯣ ꯈꯜꯂꯛꯑꯦ꯫ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯟꯈꯤ, ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯗꯤ? ꯔꯣꯍꯤꯠꯅ, ꯑꯣꯖꯥ ꯀꯔꯤ ꯇꯧꯔꯒꯦ? ꯏꯕꯨꯡꯉꯣ ꯅꯪꯒꯤꯁꯦ ꯈꯔꯗꯤ ꯂꯨꯔꯅꯤ, ꯑꯩꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ, ꯑꯗꯨꯕꯨ ꯑꯩꯅ ꯉꯝꯅꯕ ꯇꯧꯒꯦ꯫ ꯊꯋꯥꯏꯁꯦ ꯁꯩꯌꯣꯟ ꯌꯥꯝꯃꯤ, ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩ, ꯅꯪ ꯈꯔꯗꯤ ꯂꯨꯅꯤꯀꯣ, ꯌꯥꯝ ꯍꯩꯅ ꯁꯤꯡꯅ ꯂꯩꯌꯨꯀꯣ꯫ ꯀꯔꯤ ꯍꯥꯏꯕ ꯑꯣꯖꯥ? ꯃꯇꯤꯛ ꯃꯊꯧꯅꯥ ꯌꯥꯝ ꯂꯩ ꯍꯥꯏꯕ? ꯃꯌꯥ ꯇꯞꯅ ꯃꯃꯤꯠ ꯄꯥꯡꯂꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯦ, ꯑꯩꯅ ꯂꯩꯔꯤꯁꯦ ꯀꯗꯥꯏꯗꯅꯣ? ꯍꯦꯟꯊꯣꯏꯅ ꯇꯞꯅ ꯍꯥꯏꯔꯦ, ꯃꯌꯥ ꯅꯪ ꯋꯥꯈꯜ ꯇꯥꯔꯦꯀꯣ? ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ, ꯑꯩꯅ ꯂꯩꯔꯤꯁꯦ ꯀꯗꯥꯏꯗꯅꯣ? ꯍꯦꯟꯊꯣꯏꯅ, ꯁꯤ ꯅꯪ ꯀꯥꯅꯤ ꯀꯩꯅꯣ, ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯅꯪꯅ ꯀꯟꯅ ꯂꯥꯎꯔꯛꯄꯗꯒꯤ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯆꯪꯉꯛꯄꯅꯤ, ꯑꯗꯨꯒ ꯅꯪꯗꯤ ꯋꯥꯁꯔꯨꯝꯗ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯣ ꯑꯩꯗꯤ ꯋꯥꯈꯜ ꯃꯥꯡꯉꯨꯔꯦꯗꯅ, ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ꯫ ꯁꯣꯝꯗꯅ ꯔꯣꯍꯤꯠ ꯃꯥꯏꯕ ꯌꯥꯏꯐꯂꯦꯟꯒ ꯃꯈꯣꯏ ꯑꯅꯤ ꯀꯩꯅꯣ ꯈꯪꯗꯕ ꯑꯃ ꯇꯧꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯣ ꯂꯥꯏ ꯈꯨꯔꯨꯝꯕꯁꯨ ꯃꯥꯜꯂꯦ꯫ ꯔꯣꯍꯤꯠꯇꯤ ꯃꯁꯥꯗꯣ ꯀꯤꯕꯁꯨ ꯐꯥꯎꯔꯛꯏ, ꯀꯔꯤꯕꯨꯗꯤ ꯍꯥꯏꯔꯨꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯣ ꯍꯧꯈ꯭ꯔꯦ꯫ ꯃꯇꯝꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯁꯨꯝ ꯆꯠꯈꯤꯕꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯃꯨꯛ ꯌꯧꯔꯛꯂꯝꯃꯤ꯫ ꯔꯣꯍꯤꯠꯁꯨ ꯃꯌꯨꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯥꯅ ꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯃꯥ ꯄꯔꯃꯤꯂꯥ ꯂꯩꯔꯝꯗ꯭ꯔꯦ꯫ ꯔꯣꯍꯤꯠ ꯃꯥꯒꯤ ꯀꯥꯗ ꯐꯝꯗꯨꯅ ꯂꯩ, ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ, ꯃꯥꯒꯤ ꯑꯣꯖꯥꯅ ꯍꯥꯏꯔꯛꯄꯗꯣ ꯑꯃꯨꯛꯁꯨ ꯈꯜꯂꯤ꯫ ꯌꯥꯏꯐꯂꯦꯟꯅ, ꯏꯕꯨꯡꯉꯣ ꯅꯪꯒꯤꯁꯦ ꯈꯔ ꯂꯨꯏ, ꯑꯗꯨꯅ ꯍꯩꯅ ꯁꯤꯡꯅ ꯂꯩꯌꯨ, ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃꯅ ꯅꯪꯒꯤ ꯅꯁꯥꯗ ꯇꯟꯖꯥ ꯉꯥꯏꯔꯤꯀꯣ꯫ ꯀꯅꯥꯒꯤ ꯊꯋꯥꯏꯅꯣ ꯈꯪꯗꯦꯅꯦ, ꯊꯋꯥꯏ ꯑꯁꯤ ꯑꯔꯥꯏꯕ ꯊꯋꯥꯏ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯉꯤ, ꯑꯗꯨꯅ ꯊꯋꯥꯏ ꯑꯁꯤꯅ ꯅꯪꯒꯤ ꯇꯟꯖꯥ ꯆꯥꯕ ꯑꯃ ꯉꯥꯏꯔꯤ, ꯑꯗꯨꯅ ꯅꯪ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ꯫ ꯔꯣꯍꯤꯠꯇꯤ ꯃꯁꯥꯗꯣ ꯅꯤꯛꯄ ꯑꯃꯁꯨ ꯌꯥꯎꯔꯛꯑꯦ꯫ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯛꯄꯗ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯕꯁꯨ ꯌꯥꯎꯔꯛꯑꯦ꯫ ꯀꯔꯤꯁꯨ ꯍꯥꯏꯗ ꯇꯥꯔꯦ꯫ ꯃꯥꯏꯕꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯔꯦ, ꯂꯥꯏ ꯈꯔꯗꯤ ꯈꯨꯔꯨꯝꯁꯤ, ꯈꯪꯉꯅꯤꯀꯣ, ꯀꯥꯎꯒꯅꯨ, ꯑꯩ ꯂꯩꯔꯤꯀꯣ꯫ ꯔꯣꯍꯤꯠ ꯉꯥꯏꯍꯥꯛꯇꯤ ꯋꯥꯈꯜꯗ ꯃꯪꯉꯤ, ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯂꯥꯛꯂꯕꯗ ꯔꯣꯍꯤꯠꯁꯨ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤ꯫ ꯁꯣꯝꯗꯅ ꯁꯟꯇꯣꯁ ꯃꯥꯒꯤ ꯀꯥꯗ ꯐꯝꯗꯨꯅ ꯂꯩ꯫ ꯇꯥꯟꯖꯥ ꯑꯗꯨꯗ
नुपी अमगी खोंजेलदा तेंथाना वासु हायरि ꯅꯪ ꯑꯩꯕꯨ ꯈꯪꯗ꯭ꯔꯕꯣ ꯑꯩꯅꯦ ꯑꯩ ꯅꯪ ꯑꯩꯕꯨ ꯈꯪꯗ꯭ꯔꯕꯣ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯏꯌꯦ संतोष अदुमक खंगे लेरिबसे ताइबंग मिदी नते आइबा अदुगा असाव खोंजेलदा अमुक हायरे हातकनी ꯑꯩꯅ ꯅꯈꯣꯏꯕꯨ ꯍꯥꯠꯀꯅꯤ ꯅꯈꯣꯏ ꯀꯅꯥꯁꯨ ꯍꯤꯡꯅ ꯊꯝꯃꯣꯏ अदुगा मरोमदना रोहित मागी कादा फमदुन ले तंजा अदुदा मागे कागी थोंगदो थिले रोहित कनानो हाइदुन लाउरी अंगांग अमगी खोंजिल दाइरे काका थोंगांगो अइने काका वारी सिगी अहान बतांग मतांग असिद लोइसिनजरे अदोमना वारी सि ताबीरगा अदोमगी मोद अदु कमेंट थंबिरम अमदी चैनल असिबु नुक्सिबिदुना लाइक अमदी सब्सक्राइब तौब काउबिगनु लोइसिलकपद मैम इकोकनोना अमुकन खुरुमजरी